coiด้วย 투명 좀 나고 까오면 ngasi video ji ai mamang thagat ki story da abnau da hangir ko question khara dugi reply ai hanjaram ge duga aina comment sing da video da thabir ko comment sing da reply han mangam jada ba sing do ngasi dugi comment oina ai reply hanjaram ge ro ngasi hanjang jina koi yongchak sorry LAFU ERONBA aduga aina lole have proof ne heng wai complaint tok ta na ba mana chak thongi ge thongde complaint tok ta na ba bem na ji yerum hong na ba kan tawri morok ke ka loi sugai raga LAFU ERONBA aina lomani na bem na hobe room how do man bro 좀 coiด้วย 투명 좀 나고 까오면 이거부터 좀 다 들어봐. 좀 넘네 왜 मैम ngasi enjang dudi thum yomdre adna kon budi hapchalaga chagre dum hawkhre do मैम sigi videos da mamangi ena haijagi ba ngasai abnau da hangbir po question sing do adugi ai reply mathang khumanjerake aingonda ju hangbir po question khara ai khumjerake ai wife ka ai ga kaida hamba thingna gi bano haibna jingbo मैम do ai soidna mathang khumjerake hamba da abnau da hangjana horsi What is your height and weight? Sije yam hange abnaugi weight kya no de height chima di abnau khumaktre weight sigi matang weight chima abnau gi khumanjarage 60 above 63 above hai tare abnau class kya tamage si ai marak thana matang haijoge ma'am ngasi hoi 47000 subscribers sure ma'am na nuksibi dana abnau nuksibi ma'am ama ai manipuri I bu nuksibi ma'am amana hoi gi channel ma'am amana subscribe to birak na hoi channel je hojik 47000 subscribers sujare ma'am aduga 50000 subukanda 50000 subukanda ina mamang dagi so ai han dagi subscribe to birak poi channel ma'am di khangbirang mane giveaway ma tawjagani ne haijabado ma'am sigi videos da comment pibirakpa sigi videos da han adum 50 yogdribokta comment pirakpa ma'am do adu sigi videos da atopa tai video dagi ai logjarage sigi videos dagi comment pibirakpa ma'am dagi ai ming lokhacharaga lottery otlaga aduga giveaway gi winner je giveaway je kai oiduino ai je hujik decide tawdri 50k yobu kanda da ai ma'am adu su ai story natraga ai Instagram da ai hapcharake follow tawdri sing Instagram ju follow tawsen bio aruga pau phongna bado no hena noaina ba aduga ai loi high school high grow ai ma'am yam harawe ma'am na smaina support to view se aduga ai bu hana khangbi driba sing ai ming Keisam Pahten ko je aduga hujik makha tawa question hangage abnau da aruga Messi ga Ronaldo ga se kanane he na pamge na ju hangbire sije moi ni mak afaba ahiba player ngaktene ani mak loi pame na ahiba je pamjaba je karamana no je di akhoi yoina khandre abnau da hang question ne abnau no khumdre aduna aina khumjabane ani mak loi mak pame he yoina di ga abnau karam kanda pokke hai ai uji sai taram doi chujare sai train doi jangai ne abnau class kya tammage adu ai class 6 kajare jagidi bakery gi sponsor amta tawjage na maina haibire thank you so much maina sponsor tawbige na haibirak pase am harawe akhoi gi channel bu nuksibi da maina hairak pase do sponsor tawbugi details to ai description si gi mafam jida met laga ai gi details to bak yaubune adu dum contact tawbiro aduga sponsor tawbugi mong adudagi kamain tawbu khotbaduna phone da wai sanaraga details to khanarji adagidi makhada question jina aingonda hangpane itemaga hanba kadai da thingnagi ge na hangbire sise hamba thingnagi ba haragadi akhoi je Thankyou unique school da akhoi class amata da taminare aduda ihan hamba thingna bane adudagi khangnar-pane aduga atopo wari atai sina kona akoina haina BTech tamba chatpa aduga mana BDS tamba chatpa kanda adudagi relation di adudagi start tawne no ai sigi question me amje loimbo repeat tawe mamangi question and answer block tadi anambo khumjagrabane adai ju matek ai video se ka tawga hapchar ke
aduga amma yam phajaba question ama hange question di nate sise maitai yen haise kari no na sana ama hangbire ado brother si gi se lan na di khana gum se maitai aiju akhoi swai da tampak ta phangba broiler na taba yen se sise broiler like aduga maitai yen na smaina amazu haine yeda sum haibane chingda phanga na chingyen adaina haina ba male kai gi maitai yen ko ino have se ai si tasing na si khangjade atop khangbi bi yaw ga mam comment dum haibiro mam punna khana je khangdaba khangmina si haitaba takpiro asoiba semtok mina se mam aidi tasengna aina blog tokjariba si se ai hairaga ai mamang su dum haira laidne hairaga tokjaba natte aina blog torpo se kuidri chahi phajadri aduga ai yamna experience leiba blog phajana camera phajana pai bhaiba dugumba misu nachade aduna mamna nusibi bidagi sum video thagatba tawbudagi blog number oin on gibne mam aduna asoiba yawba singdo mam semtok mina je haibiro paktre yam paktre ha so dum yawe ado ai kem chawde kadaida kamain toroga hena phajaba kena tawbu yagadagi hadada adamaina khana je myam aduga mating pangbiyo hena phajaba video nambangam naba aidi mati amtang sidai amtanga haijoge akhoi manipur dagi samaina video number mi myam am hojik myam video number myam thogle aidi am harawe video number samaina myam tholok paje akhoi manipur se phajabana nature gi phajaba myam leiba mafam ne daida akhoi explore to binaba mi wat pa aduga akhoi manipur se tourist laktabani na ai khanjai myam samaina video thagat pasingda paktre nang do tornu paktre aduda highway mohta mo nang je simain torga semto gadi hena phajani aduga hena phajana bo khona si na somdo ina ai hainjani aro myam na nusibi singna budi adum support myam tawbire ai thaina dagi 35 subscriber khak leibadagi hujipok support leptana tawbira poi chil naw myam ma su yauri ai pumna mo poi kaujade 50k da myam aina ngamjaba khara di ai khudol oina tamba ngam boi jage aduga aina ji haijari se asagi leg pulling tawbugi ama kanna tawwe si poche myam yaragadi tawbigun ma som noina leg pulling tawrgasu pamjana namiba myam amanadi kesu support to biba mi myam ne hemanina dum video di dum leptana dum thagat naba dum honarakani araida somna yengbada nungai triba part to sini hairaga semtu ohubuna hena phagadrana ai daina thamjage aruga ngasi videos di oyo tai sanabagi mong do ina adum namjarage ngasai gi yong chai thai gi to lafu iromba do ai phajana khoi manipur gi indigenous oiba khoi gi chinjak sing je si je mapan lam gi mi dasu dum video moina iro khoi gi maron je khangdram maksu aina kai gumba heng subtitle ga hapang amakanda akhoi manipur haiba lam ama lei sidai ja sumba chinjak chanari have do khara do su khangnabagi mong da isum trying to gine ahamba ina videos number horpo da di isumba amta khallaga tawgibana te da hujikti khara sumaina tawge na di ai khalli ado nongbadrang moidra khangri myam gi support te am depend towe myam na suggestion pibirakpa yam harawe aduga sida ngasai aina have the manipur gi blog sing se chaba gi video yam thagatle kari blog khunam no chaba gi video smain torga comment thabira pusiawe tasengna smaina hair pusi amorom da ai harawe so mana hai sida kari gi smain thagali no kholino question ha pone do ai reply dum hanki bene sida swai hanjaram ge khoi chaba gi video na number thagatle na haise ai yoina khumjaram ge ai gi di tasengna haiba ganda ai video di number yam pame ai gi live ta thoiba ai gi keno myam se memory ne samna haibda do si je ai capture toroga ai hengwai ina hanura kan natraga ina yumdagi lapna leba kan adum bakanda ai yengnaba aisu adum aina namjaba video se adum yenge ai yengnaba thanki smaina namjabane adaida memory oina hanjat lama leina haje memory oina capture tongnaba thamjabane aduga aina chabagi namisna timing je aingonda khoi ayuk natraga nungdang sidagi hena phangdabagi ne warobigano ai manipur gi leiba mafam myam je thungna koiba ai ngamjadri ado aina ngamjaba mafam chatpa kanda myamna han ubiramaba oiragana
adum mafam do fazaba do dum comment bibiro do ubidriba organa aina uruba mayam da share tawjabane mayam su mafam do fazaraga fazaba mafam sing do amu sida fazaba mafam leine yengbe aine habagi adugi idea khara aina share tawjabane ngamjaba aduga aina chabagi aina sai chabagi jo aina haijagi ai ayu ayukta official matungda official laga amu koi bechat pagi ai travel yam tongning edu shu ai government job ama leimnina adudo chatta bayadamnina aduna I travel tawgi timing yam phangde aduna I travel blog komasi tawgidabane do ai video namadi yam pamje aduna chabagi oro ai life ki memories singje capture tawhongna ba ismaina nambane warawi gano chabai ngakta thagale hena matang chaba matamda koi bechat pagi natraga atopa anobul lam ama explore tawgi isoidna thagacharke aduga last season si video si aroibo ijage advertise ki matang da advertisement to view advertisement sida half si ko si haina ma'am keno to comment thabire ma'am adudo ai gi phone number na chingba ai description sida ai hapcharam bane ai address lemba hapchabane aduda dum contact to biro advertisement to gi mong se kamain to buno habdo adu punna tanar to se aduga advertisement to bukanda product ama ingonda piraga ina du product to examine khangdringe da phajana khangdringe da du product to smile lay advertisement to view have the ma'am adu adum tangde habi gano product to combine to product no have do ingonda hana khangnaba sample ama thabiro sample do yenga matungda phaina traga phatte have do adugi ai adaina oina ai ken tawjage advertise to da daino in tawjage ma ana ngasi di matang sida ai makha hani ai video ngasi hojikan je thabak yam chinman bai ne ai video pangna thagat ngam dab je abnaw su ma school ka ba kai ka tawdagi dum chinbagi khoi je pangna una ju phangdre ko hanjana ne yam waro bi gano timing phang ba kan dai mamangi spicy noodles lachen bi ga dapsan ga gi do da soi ko na jage yam nungai ga do male ai ju da ina khale do myamna adugi video da myamna adugi video da tawro na haibiro podo myam comment myam moini gi video semu na myam hair podo am harawe myamna daina smain tawji ko si encourage tawbiro podo am harawe thank you so much 47,000 subscribers one view gi damak tasu amukana tha phongdok cheri myam gi support yaudra di ai kaimta tawbungam jede myam na support tawbiro pa nung sibiro pai damak thank you so much ngasi gi di mata si video solution jerege myam video jenu haibiro di like tawbiro subscribe tawbiro masung share tawbiro aduga myam hanging ba topo wahang lerga su si video si makada comment tawbiramo aduga si video si da comment tawbiramba sing do aina 50k yobukanda 50k gi giveaway do si video si gi comment lawjaraga comment thabirappa singi maming do lokhacharaga I lottery walaga tawjage myam adidi myam good luck ngasi gi di bye bye game này nó ngoài bảo ngoài anh đang đại trên sầu bảo tàu này tàu này thân đi đã thọc kẹt chạy thâu ra chạy vậy thân đi đã thọc cái chạy vậy thâu ra chạy vậy ở đây mình cái cây chào morning cái cây chào morning là ốt gumba gumba duga con cây tia đèn hay gì con cây chào về để ốt chào con cây chào ở đây 이름 futba rồi lần xí đông yum được thùng được ra đấy 어디 능당도 능당도는 거기 거기도 쌈부터 있다해봐 어디 쌈부터 아이기 주변에 부피하해봐도 아두까 하이버까라봐 어두나 거기 뭐기 쇼도 땅가네요 ngasi khoi uti thong ne uti jang ba ai pukki thali ba nên dai to e pukki thali je kai ja bo thali ba ha pukki thali je kai ja bo thali no kai ni na pe ko bo chiju ya de han ni ko na sim bo ya ni ja ri ya ro 좀 한다면 아무도 딱 오는데 kaga sim han da ri ne ba thaum de no je han de ja ba ngasi di khara ko handa ni ma ni ne mit to ka ku san no ma le sao di phajin jaw ko thau thun ta de lo